Akasvan Imphal Wahengbam Washington na pau pajari ahanbada maruiba pau Pradhan Mantri Narendra Modi na hairi laibak asigi amadi miyam gi tungi laibak angang singbu masama uthan phana thambagi makha poli Akasvani gi thongda sandokki ba mahaki man ki bat thoram de Shri Modi na hai kunma thoi shuba chahi cha sida Bharat na chawkhat laba laibak ama oiba ngamna bagi yumpham oiba thabak kaya paikhatli Lakliban nimit kharani asida Manipur yauna awang nongpok raija singda akan banong chu khigani amasung Pakistan da nong lepta na chubadagi angang taramathoi yauna yamdrabada miyoi kunithoi sire aduga atei tarau humdoina asok apan nangle Pradhan Mantri Narendra Modi na hairi laibak asigi amadi miyam gi tungi laibak angang singbu masa mauna phana thambagi makha poli mahang na hai angang singbu masa mau phana thamba haibasida makoida masi oiba chinjak phanghan betangai fade maramasina hiramasida sarkar na mangjil thaba miteng changli Housing a haki mamangda Akasvani gi thongda sandokhiba mahaki chama tara humdoi suba man ki bat thoramda Shri Modi na hai angang singbu masa mau phana laihanabagi damak chahi khudingi September amadagi kuntra phawba asi Posan Maha haina palan tauri palan thoramasida nutrition mela anemia camp pokpada ngariba angang sing koina chatuna yangsinba seminar webinar na singba kaya pangthokli Pradhan Mantri na hai laibak asigi mipum khuding makpo masa mau phana thamba ngamnabagi damak Fit India Abhiyan hudokhi हमारा परिवार हमारा समाज और हमारा देश और इन सब का भविष्य हमारे बच्चों की सेहत पर निर्भर है और बच्चों की अच्छी सेहत के लिए जरूरी है कि उन्हें सही पोषण मिलता रहे बच्चों का न्यूट्रिशन देश की प्राथमिकता है वैसे तो उनके पोषण पर पूरे साल हमारा ध्यान रहता है लेकिन एक महीना देश इस पर विशेष फोकस करता है इसके लिए हर साल 1 सितंबर से 30 सितंबर के बीच पोषण माह मनाया जाता है प्रधानमंत्री ने हाई कुनमाथोई सुबचही से असिदा भारत न चौखटलबा लैबाक अमा ओइबा ngamnabagi yumpham oiba thabak kaya paikhatli tha asigi kulhumdoida laibak asina ahanba oina National Space Day palan tawkhiba du palladuna Chandrayaan 3 na hairiba numit asida thagi kha thangba sarukta leiba siva shakti point ta mai pakna landing tawkhiba du gidamak chawthokchaba su Shri Modi na phongdokhi Space sector reforms tagi laibak asigi nahasing na kanaba kaya phangle hairaduna Pradhan Mantri na Space sector ga mari lainana thabak tawriba miyoi kaya ga su wari sanakhi Shri Modi na hai ningtam ihaugi matamda rajniti ga mari lainadaba imung kaya gi miyoi kaya na saruk yakhi amasung makhoina ningtambagi ihauda punsibu pontha oina chongthokhi Biksit Bharat ki pandam phangnabagi damak makhoi gi thongna lingjel adu aikhoida su leihanba tangai fade mangna hai har ghar tiranga gi khongjangna handakti thoidok hendok pasaklon nama lauki masina apunbagi saktambu mayak sengna taktuna khongjang asibu mai pakhanbagi mathakta amukke hena mapung phanki haujikti ningtam numisisu khunai gi harau kumai gumna palan tawnaba ure hairaduna palan asi yum khakta da tawbadagi hendoktuna isa bu tengbang jaba lup kaya semduna nupi oibi kaya na phiran lak sembagi thodang chu paikhatli Mangna hai har ghar tiranga website ta selfie koti manga dagi hena post tawrakpa thengnakhi loinana khongjang sigi makhada laibak pumba matta oina lepminabagi saktam mayak sengna utli masimak ek bharat shrestha bharat haiba duni haina mangna makhata khi toiri cycling gi matangda palladuna lammasida thabak tawhanningbagi apamba Pradhan Mantri na phongdokhi mangna hai Angang singna sanapot sanaba matamda tantharakpa yarokta banate adubu atopa angang kharana dia dugumba sanapot singadu sananingbagi asa lairibani maramaduna asigumba sanabidraba sanapot singbu mafam khangna atopa mafam amada amuk sijinahanba yai masina prakitibu yokhatna bohonabada afaba lambi ama oigani hainasu Shri Modi na hairi Manipurda numit khudingi puthokpa pauche sing yanthokpagi thabak tawriba Manipur Hawkers Association lingkhatkibagi nifu humdoi shuba palan thoram asi ahanba Manipur Rifles ki complex ta leba hing khongban da pangthokre thoram juda Rajya Sabha ki MP
ꯂꯩꯁꯦꯝꯕ ꯁꯅꯥꯖꯧꯕ ꯃꯅꯤꯄꯨꯔ ꯍꯣꯀꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯋꯥꯡꯈꯦꯝ ꯑꯖꯤꯠ ꯑꯃꯗꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜꯁ ꯕꯣꯔꯗꯀꯤ ꯃꯦꯝꯕꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯩꯁꯅꯥꯝ ꯁꯤꯕꯗꯠꯇ ꯂꯨꯋꯥꯡ ꯁꯔꯨꯛ ꯌꯥꯈꯤ ꯂꯩꯈꯤꯗ꯭ꯔꯕ ꯍꯣꯀꯔꯁꯤꯡꯒꯤ ꯃꯐꯝꯗ ꯂꯩꯁꯨ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯃꯗꯤ ꯍꯥꯟꯅꯒꯤ ꯃꯦꯝꯕꯔꯁꯤꯡꯗ ꯄꯦꯟꯁꯟꯒꯤ ꯁꯦꯟꯐꯝ ꯌꯦꯟꯊꯣꯛꯄꯅꯆꯤꯡꯕꯅ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯁꯛꯇꯝ ꯑꯣꯏꯈꯤ ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯂꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯑꯀꯟꯕ ꯅꯣꯡ ꯆꯨꯈꯤꯒꯅꯤ ꯃꯦꯠ ꯕꯤꯚꯥꯒꯀꯤ ꯄꯥꯎ ꯃꯇꯨꯡꯏꯟꯅ ꯇ꯭ꯔꯤꯄꯨꯔꯥ ꯃꯤꯖꯣꯔꯥꯝ ꯑꯁꯥꯝ ꯑꯃꯁꯨꯡ ꯃꯦꯘꯥꯂꯌꯗꯁꯨ ꯑꯀꯟꯕ ꯅꯣꯡ ꯆꯨꯈꯤꯒꯅꯤ ꯍꯥꯏꯔꯤ ꯃꯔꯛ ꯑꯁꯤꯗ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯗꯣꯛꯇꯔ ꯃꯅꯤꯛ ꯁꯥꯍꯅ ꯁꯚꯥꯄति ꯑꯣꯏꯗꯨꯅ ꯉꯔꯥꯡ ꯔꯥꯖꯅꯤꯇꯤ ꯗꯣꯜ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯑꯒꯔꯇꯂꯥꯗ ꯄꯥꯡꯊꯣꯛꯇꯨꯅ ꯏꯆꯥꯎꯒꯤ ꯐꯤꯚꯝ ꯈꯟꯅꯈ꯭ꯔꯦ ꯗꯣꯜꯒꯤ ꯈꯦꯟꯅꯕ ꯊꯝꯗꯅ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯔꯥꯏꯖ꯭ꯌ ꯑꯗꯨꯒꯤ ꯏꯆꯥꯎꯅ ꯁꯣꯛꯍꯜꯂꯕ ꯃꯤꯑꯣꯏꯁꯤꯡꯗ ꯄꯤꯕ ꯌꯥꯕ ꯇꯦꯡꯕꯥꯡꯒꯤ ꯃꯇꯥꯡꯗ ꯈꯟꯅꯈꯤ ꯃꯤꯐꯝ ꯑꯗꯨꯒꯤ ꯇꯨꯡꯗ ꯄꯥꯎꯃꯤꯁꯤꯡꯗ ꯋꯥ ꯉꯥꯡꯕꯗ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯅ ꯍꯥꯏ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯊꯤꯖꯤꯟꯕꯗ ꯔꯥꯏꯖ꯭ꯌ ꯑꯗꯨꯗ ꯏꯆꯥꯎꯅ ꯂꯨꯄꯥ ꯀꯣꯇꯤ 15,000 ꯃꯥꯜ ꯆꯥꯡ ꯃꯥꯡꯍꯟꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯥꯏ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯏꯆꯥꯎꯅ ꯁꯣꯛꯍꯜꯂꯕ ꯃꯐꯝꯁꯤꯡꯗ ꯃꯦꯗꯤꯀꯦꯜ ꯀꯦꯝꯞ 600 ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯅꯪꯂꯕꯁꯤꯡꯗ ꯆꯤꯟꯖꯥꯛ ꯄꯦꯀꯦꯠ 12,000 ꯅꯣꯡꯊꯛꯇꯒꯤ ꯊꯥꯗꯗꯨꯅ ꯐꯪꯍꯟꯈ꯭ꯔꯦ ꯏꯆꯥꯎ ꯑꯁꯤꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯅꯛꯅꯕ ꯃꯔꯤ ꯃꯇꯥꯗ ꯂꯨꯄꯥ ꯂꯥꯈ 4ꯒꯤ ꯈꯦꯇꯤꯄꯨꯔꯣꯟ ꯑꯗꯨꯒ ꯑꯁꯣꯛꯄꯁꯤꯡꯗꯅ ꯂꯨꯄꯥ ꯂꯥꯈ 2.5 ꯄꯤꯔꯒꯅꯤ ꯍꯥꯏꯅꯁꯨ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯅ ꯂꯥꯎꯊꯣꯛꯈꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯍꯟꯗꯛꯀꯤ ꯏꯆꯥꯎ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯨꯟꯅ ꯃꯤꯑꯣꯏ 24 ꯁꯤꯈ꯭ꯔꯦ 2ꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯑꯣꯏ 2ꯅ ꯊꯤꯕ ꯈꯪꯗ꯭ꯔꯤ ꯁꯤꯛꯀꯤꯝꯒꯤ ꯃꯪꯒꯟ ꯖꯤꯂꯥꯗ ꯆꯥꯎꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯒ꯭ꯂꯦꯁꯤꯌꯔꯒꯤ ꯄꯥꯠ 5ꯒꯤ ꯃꯇꯥꯡꯗ ꯃꯜꯇꯤ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯇꯤꯝ ꯑꯃꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯒꯅꯤ ꯁꯔꯀꯥꯔꯒꯤ ꯄꯥꯎꯅ ꯍꯥꯏ ꯒ꯭ꯂꯦꯁꯤꯌꯔꯒꯤ ꯄꯥꯠ 5 ꯈꯥꯡꯆꯨꯡꯆꯨ ꯒꯨꯔꯨꯗꯣꯡꯃꯥꯔ ꯂꯦꯛ A ꯒꯨꯔꯨꯗꯣꯡꯃꯥꯔ ꯂꯦꯛ B ꯒꯨꯔꯨꯗꯣꯡꯃꯥꯔ ꯂꯦꯛ C ꯑꯃꯁꯨꯡ ꯁꯀꯨꯁꯨ ꯄꯥꯠꯁꯤꯡꯅ ꯊꯣꯛꯍꯜꯂꯛꯄ ꯌꯥꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯥꯡꯕꯨ ꯑꯗꯨꯅ ꯀꯨꯞꯅ ꯊꯤꯖꯤꯟꯒꯅꯤ ꯃꯈꯣꯏꯅ ꯖꯤꯂꯥ ꯑꯗꯨꯗ ꯀꯝꯃꯨꯅꯤꯇꯤ ꯑꯥꯎꯠꯔꯤꯆ ꯑꯦꯛꯁꯄꯤꯗꯤꯁꯟ ꯑꯃꯁꯨ ꯆꯠꯀꯅꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯉꯁꯤ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯖꯜꯒꯥꯎ ꯑꯃꯁꯨꯡ ꯔꯥꯖꯁꯊꯥꯟꯒꯤ ꯖꯣꯙꯄꯨꯔꯗ ꯆꯠꯀꯅꯤ ಶ್ರೀ ꯃꯣꯗꯤꯅ ꯑꯍꯥꯟꯕꯗ ꯖꯜꯒꯥꯎꯗ ꯆꯠꯇꯨꯅ ꯂꯥꯈꯄति ꯗꯤꯗꯤ ꯁꯝꯃꯦꯂꯟꯗ ꯁꯔꯨꯛ ꯌꯥꯒꯅꯤ ꯃꯍꯥꯛꯅ ꯂꯥꯈꯄति ꯗꯤꯗꯤ ꯂꯥꯈ 18ꯗ ꯁꯔꯇꯤꯐꯤꯀꯦꯠꯁꯤꯡꯁꯨ ꯌꯦꯟꯊꯣꯛꯀꯅꯤ ꯃꯍꯥꯛꯅ ꯆꯍꯤꯗ ꯂꯨꯄꯥ ꯂꯥꯈ 1ꯒꯤ ꯃꯊꯛꯇ ꯇꯥꯟꯕ ꯉꯝꯂꯕꯤ ꯂꯥꯈꯄति ꯗꯤꯗꯤꯁꯤꯡꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯊꯧꯔꯝꯗꯨꯗ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯂꯨꯄꯥ ꯀꯣꯇꯤ 2,500ꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯏꯟꯚꯦꯁꯠꯃꯦꯟꯠ ꯐꯟꯁꯨ ꯔꯤꯂꯤꯖ ꯇꯧꯒꯅꯤ ꯃꯁꯤꯅ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞ ꯂꯥꯈ 4,300,000ꯒꯤ ꯃꯦꯝꯕꯔ ꯂꯥꯈ 94,000ꯂꯣꯝꯗ ꯀꯥꯟꯅꯕ ꯐꯪꯍꯟꯒꯅꯤ ꯃꯍꯥꯛꯅ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞ ꯂꯥꯈ 2,35,000 ꯍꯦꯟꯕꯒꯤ ꯃꯦꯝꯕꯔ ꯂꯥꯈ 15,900,000ꯗ ꯀꯥꯟꯅꯕ ꯐꯪꯍꯟꯒꯗꯕ ꯕꯦꯡꯛꯀꯤ ꯁꯦꯟꯊꯪ ꯂꯨꯄꯥ ꯀꯣꯇꯤ 5,000ꯁꯨ ꯔꯤꯂꯤꯖ ꯇꯧꯒꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯖꯣꯙꯄꯨꯔꯗ ꯊꯨꯡꯒꯅꯤ ꯑꯃꯁꯨꯡ ꯔꯥꯖꯁꯊꯥꯟ ꯍꯥꯏ ꯀꯣꯔꯠꯀꯤ ꯄ꯭ꯂꯥꯇꯤꯅꯝ ꯖꯨꯕꯂꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟꯒꯤ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝꯗ ꯑꯊꯣꯏꯕ ꯑꯇꯤꯊꯤ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯒꯅꯤ ಶ್ರೀ ꯃꯣꯗꯤꯅ ꯔꯥꯖꯁꯊꯥꯟ ꯍꯥꯏ ꯀꯣꯔꯠ ꯃ꯭ꯌꯨꯖꯤꯌꯝꯁꯨ ꯁꯪꯒꯥꯒꯅꯤ ꯚꯥꯔꯠ ꯑꯃꯁꯨꯡ ꯁꯤꯡꯒꯥꯄꯨꯔꯒꯤ ꯃꯟꯇ꯭ꯔꯤꯁꯤꯡꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯃꯤꯐꯝ ꯍꯌꯦꯡ ꯁꯤꯡꯒꯥꯄꯨꯔꯗ ꯄꯥꯡꯊꯣꯛꯀꯅꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯦꯜ ꯊꯨꯝ ꯃꯟꯇ꯭ꯔꯤ ꯅꯤꯔꯃꯂꯥ ꯁꯤꯇꯥꯔꯥꯃꯟ ꯃꯄꯥꯜ ꯊꯧꯔꯝ ꯃꯟꯇ꯭ꯔꯤ ꯗꯣꯛꯇꯔ S. ꯖयशंकर ꯂꯂꯣꯟ ꯏꯇꯤꯛ ꯃꯟꯇ꯭ꯔꯤ ꯄꯤꯌꯨꯁ ꯒꯣꯌꯜ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯁꯨꯡ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡ ꯃꯟꯇ꯭ꯔꯤ ꯑꯁ꯭ꯋꯤꯅꯤ ꯕꯩꯁꯅꯕ ꯁꯔꯨꯛ ꯌꯥꯒꯅꯤ ꯃꯟꯇ꯭ꯔꯤꯁꯤꯡꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯁꯤꯡꯒꯥꯄꯨꯔꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥꯒꯁꯨ ꯎꯅꯔꯛꯀꯅꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯕꯦꯂꯨꯆꯤꯁꯇꯥꯟꯗ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯕꯗꯒꯤ ꯑꯉꯥꯡ 12 ꯌꯥꯎꯅ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 12 ꯁꯤꯔꯦ ꯑꯗꯨꯒ ꯑꯇꯩ 19ꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯦ ꯅꯣꯡ ꯑꯗꯨꯅ ꯌꯨꯝ 159ꯂꯣꯝ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ ꯃꯍꯩ ꯃꯔꯣꯡ ꯊꯥꯔꯤꯕ ꯂꯧꯕꯨꯛ ꯑꯦꯀꯔ 102 ꯑꯃꯁꯨꯡ ꯀꯤꯂꯣꯃꯤꯇꯔ 35ꯔꯣꯝ ꯁꯥꯡꯕ ꯂꯝꯕꯤꯁꯨ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ ꯊꯣꯡ 8 ꯇꯦꯛꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯥ ꯁꯟ 130ꯒꯤ ꯃꯊꯛꯇ ꯁꯤꯈ꯭ꯔꯦ District Youth Affairs and the Sports Office ꯊꯧꯕꯥꯜꯅ ꯁꯤꯟꯗꯨꯅ ꯖꯤꯂꯥ ꯊꯥꯛꯀꯤ ꯏꯟꯇꯔ ꯁ꯭ꯀꯨꯜ ꯇ꯭ꯔꯥꯌꯦꯜ ꯁꯦꯂꯦꯛꯁꯟ ꯃꯊꯪ ꯊꯥꯒꯤ ꯑꯅꯤꯁꯨꯕ ꯆꯌꯣꯜꯗ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ ꯑꯣꯐꯤꯁ ꯑꯁꯤꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯁ꯭ꯀꯨꯜ ꯅꯠꯇ꯭ꯔꯒ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯇ꯭ꯔꯥꯌꯦꯜ ꯁꯦꯂꯦꯛꯁꯟ ꯑꯁꯤꯗ ꯌꯥꯎꯅꯕꯒꯤꯗꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯑꯙꯥꯔ ꯀꯥꯔꯗ ꯑꯃꯗꯤ ꯕꯥꯔꯊ ꯁꯥꯔꯇꯤꯐꯤꯀꯦꯠꯀ ꯂꯣꯏꯅꯅ ꯑꯣꯐꯤꯁ ꯃꯇꯝꯗ ꯃꯦꯟꯁꯤꯜꯂꯕ ꯐꯣꯔꯝ ꯄꯤꯁꯤꯜꯂꯛꯀꯗꯕꯅꯤ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯥꯏꯔꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯇꯨꯡꯒꯤ ꯂꯥꯏꯕꯛ ꯑꯉꯥꯡꯁꯤꯡꯕꯨ ꯃꯁꯥ ꯃꯎ ꯐꯅ ꯊꯝꯕꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯑꯀꯥꯁꯕꯥꯅꯤꯒꯤ ꯊꯣꯡꯗ ꯁꯟꯗꯣꯛꯈꯤꯕ ꯃꯍꯥꯛꯀꯤ ꯃꯟ ꯀꯤ ꯕꯥꯠ ꯊꯧꯔꯝꯗ ಶ್ರೀ ꯃꯣꯗꯤꯅ ꯍꯥꯏ 12ꯁꯨꯕ ꯆꯍꯤꯆꯥ ꯑꯁꯤꯗ ꯚꯥꯔꯠꯅ ꯆꯥꯎꯈꯠꯂꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯕ ꯉꯝꯅꯕꯒꯤ ꯌꯨꯝꯐꯝ ꯑꯣꯏꯕ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯂꯤ
ꯂꯥꯛꯂꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯔꯥꯖ꯭ꯌꯁꯤꯡꯗ ꯑꯀꯟꯕ ꯅꯣꯡ ꯆꯨꯈꯤꯒꯅꯤ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯗ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯕꯗꯒꯤ ꯑꯉꯥꯡ 12 ꯌꯥꯎꯅ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 12 ꯁꯤꯔꯦ ꯑꯗꯨꯒ ꯑꯇꯩ 12ꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯦ ꯄꯥꯎ ꯂꯣꯏꯖꯔꯦ